ꯊꯥ ꯑꯁꯤꯒꯤ ꯃꯉꯥꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFOꯒꯤ ꯀꯜꯆꯔꯦꯜ ꯍꯣꯂꯤꯗꯦ ꯄꯤꯁ ꯀꯦꯝꯞ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯋꯥꯡ ꯄꯅꯥ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪ ꯍꯔꯥꯎꯊꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯤꯌꯥꯁ ꯕꯣꯏ, ꯄꯥꯔꯤ ꯏꯃꯣꯝ ꯈ꯭ꯋꯥꯏ ꯁꯤꯟꯗꯝ ꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯝꯕꯦꯝ ꯔꯥꯝꯗꯤꯌꯨ ꯃꯩꯇꯩ ꯑꯃꯁꯨꯡ ꯏꯞꯁꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯞꯁꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈꯤꯕꯗ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯄꯨꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯀꯌꯥ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯕु ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯔꯩꯆꯥꯁꯤꯡꯅ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯝꯒꯤ ꯃꯄꯨꯒꯤ ꯄꯨꯋꯥꯔꯤꯕꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯨꯊꯣꯔꯛꯄꯗꯒꯤꯅꯤ꯫ ꯀꯨꯝꯖꯥ 1994ꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗꯦ, ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯂꯩꯇꯦ, ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯌꯥꯎꯗꯦ, ꯏꯟꯗꯤꯌꯥꯒꯤ ꯔꯦꯀꯣꯔꯗꯇꯁꯨ ꯂꯩꯇꯦ꯫ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯀꯨꯀꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯅꯝꯕ ꯂꯝꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯨꯅꯣ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ मधुदा फंगिबा मही मरोम लेंगी पालिबा जीवा हौरिबा उपाल वपाल पाइरिबा फंगिबा साउ चे पुनमक तो आइना खंगमग थंगबा ताबा मधु खंग मतुंदा मधु मयाम दु तासन खोंजलगा मधु न लेबा के लन नोइना कमाइना सीजन नरगा लेबा असे चौक पुरों दे सकदगे हाइदना कोई मधुगी अंक दो होलगा लेबा nga पैसे माइ लाकदबने अदो असम मतमसे कनांतन मधुगी बिदियन दुने येंगदना इंडिया दगी पिरपो पैसा दो कमदों मसी चादिंग तो बदगे कमदों सीजन नरगा पैसा से तालो बदगे रुपा करोड़ चाम पिरपदो कमाइने को म्याम चंदना करी थबक ममिंग पाजलर मत कदगे हाइबदु थेंखांग गया त लेंगा लको म्याम सिना मरोन मत लगा तुमगला लापने बा मधुदे हेंजल बुदुनो क्या हेंजलई 1962 दा बर्मा दा मिलिट्री कू तो मतमदा अखोगी सिदेज दा चेंजल लकीबा मितो मसिंग कयानो मतम तो लेगा पसीना कमदों में हैंडल तो कीगे अखोइना ngasi थेंगरी बसी दी चुमदगी बर्मा दगी चेंजल लेबा मितोब सिंगसे खांगनबा लेननबा चानना मोगी सिनननबा पैसा दो खा थुना काइथोपिरोना चे थाबा अदु चे दुदने कोइ थेंगरी से अदु चे दुदा चंगैबा मीसे ममिंग न कई कवि कदाई दगिनो आई कार्ड कई पाइरई नुपीरा नुपारा सही क्या सुरे करी लमदगी कमाइन सिलपनो हाइबा रेजिस्टार मो ngasi मणिपुर संगखिबा रिफ्यूजी मयाम सिगी रेजिस्टार मो ngasi अखोइ लेबा लेंगा लोंगी खुत्ता लेते लेंगा कोइ खुत्ता लेते कमाइन लेरम दिनो 1960 दा लेबा पाइरमी मी 70 दा पाइरमी मी 80 दा पाइरमी मी सिंगसिना कमाइन लेंगा मिनो रिफ्यूजी सिगी रेजिस्टार काइ सकरे अदो मो मितो मयाम अदु कमदौना लंदम सिगी येलोमी ओथो मिनो कमदौना अदो मो मितो सिंग अदु बोले पे हालमिनो कमदौना मखोइदा लम बिथोगा लम अदु अखोइना संबे यारोइना कमाइन वाले प्लारो मिनो अदु लेबा लेंगा पसिंग अदु ngasi कमाइन लेबा सिंगा अदला केसे मुन्ने यंबियो